ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯁꯛꯇꯁꯨꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯃꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗꯤ ꯃꯆꯥ ꯋꯥꯔꯛꯄ ꯌꯥꯝꯅ ꯀꯜꯂꯝꯃꯤ, ꯑꯗꯨꯒ ꯁꯅꯥꯔꯩꯗꯤ ꯃꯆꯥ ꯋꯥꯔꯛꯄ ꯇꯧꯔꯝꯗꯦ꯫ ꯃꯆꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯃꯥꯅꯁꯨ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯆꯤꯟꯗꯨꯅ ꯇꯦꯡꯕꯥꯡ ꯁꯤꯜꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯇꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ "ꯏꯃꯥ! ꯏꯃꯥ! ꯍꯣꯏ ꯏꯃꯥ!" ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯆꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯏꯪꯈꯣꯜꯗ ꯄꯥꯟ ꯊꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯈꯨꯝꯂꯛꯏ꯫ "ꯏꯃꯥ ꯄꯥꯟ ꯊꯥꯔꯤꯅꯦ, ꯏꯃꯥꯒꯤ ꯊꯥꯗꯣꯏ!" ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯑꯩ ꯏꯇꯥꯁꯤꯡꯒ ꯄꯥꯠꯇ ꯂꯣꯡ ꯈꯣꯟꯗꯨꯅ ꯉꯥ ꯐꯥꯔꯨꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ." "ꯍꯣꯏ ꯏꯃꯥ, ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯉꯟꯅ ꯀꯥꯔꯛꯀꯦ ꯄꯥꯠꯇꯒꯤ." "ꯑꯗꯣ ꯁꯅꯥꯅꯨꯗꯤ ꯌꯥꯎꯗ꯭ꯔꯣ? ꯄꯥꯠꯇ ꯂꯣꯡ ꯈꯣꯟꯕ ꯆꯠꯅꯤ ꯑꯗꯨꯕꯣ." "ꯏꯃꯥ, ꯏꯇꯥ ꯁꯅꯥꯅꯨꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯄꯅꯤ, ꯃꯥꯗꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ. ꯑꯩꯅ ꯏꯃꯥꯗ ꯍꯪꯂꯛꯈꯤꯒꯦ ꯍꯥꯏꯔꯒ ꯂꯥꯛꯄꯅꯤ." "ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯄꯥꯠꯇ ꯂꯣꯡ ꯈꯣꯟꯕ ꯆꯠꯂꯒ ꯂꯝꯀꯦꯠ ꯂꯝꯍꯥꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯒꯅꯨꯀꯣ. ꯄꯥꯠ ꯍꯥꯏꯕꯁꯤꯗꯤ ꯂꯥꯌꯥꯝ ꯂꯩꯕꯅꯤ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ. ꯈꯣꯌꯨꯝ ꯂꯥꯏ ꯃꯈꯣꯏꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯒꯗꯕꯅꯤ, ꯅꯤꯡꯖꯒꯗꯕꯅꯤ. ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ." "ꯍꯣꯏ ꯏꯃꯥ, ꯑꯩ ꯏꯃꯥꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯇꯧꯖꯒꯦ. ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ." ꯁꯅꯥꯅꯨ ꯃꯇꯥ ꯊꯥꯗꯣꯏꯕꯨ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ "ꯂꯥꯛꯑꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ, ꯃꯃꯥꯗ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕꯁꯤꯕꯨ ꯍꯥꯏꯕꯃꯨꯛ ꯆꯠꯂꯦꯃꯤ. ꯑꯩꯈꯣꯏꯗꯧꯅ ꯆꯠꯅꯤꯡꯕ ꯏꯅꯤꯡꯇꯝꯅ ꯆꯠꯄ ꯐꯪꯗꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯪꯗꯦꯃꯤ. ꯃꯃꯥꯅ ꯌꯥꯔꯒꯅ ꯆꯠꯄ, ꯌꯥꯗ꯭ꯔꯒꯅ ꯆꯠꯇꯕ. ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯦꯗ ꯇꯧꯔꯤꯁꯦ." ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯂꯥꯎꯗꯨꯅ ꯍꯪꯂꯛꯏ꯫ "ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯅꯪꯅ?" ꯁꯅꯥꯅꯨ ꯃꯃꯥꯅꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯨꯝꯂꯛꯏ꯫ "ꯄꯥꯠꯇ ꯂꯣꯡ ꯈꯣꯜꯂꯨꯒꯦ. ꯀꯨꯏꯔꯦ ꯄꯥꯠꯇ ꯂꯣꯡ ꯈꯣꯟꯕ ꯆꯠꯇꯕ." ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯆꯥꯅꯕꯨ ꯍꯥꯏꯔꯕꯗꯤ ꯌꯥꯔꯒꯦꯇ ꯂꯩꯕ ꯃꯤꯗꯥ ꯑꯣꯏꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯏ꯫ "ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ, ꯉꯥꯒꯗꯣ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯃ ꯐꯥꯔꯛꯎ. ꯐꯥꯔꯛꯄ ꯐꯥꯔꯛꯇꯕ ꯇꯝꯕ ꯉꯝꯗꯦ ꯑꯩ. ꯏꯃꯥꯅ ꯑꯆꯧ ꯐꯥꯔꯣꯅ ꯑꯆꯧ ꯐꯥꯔꯛꯇꯧ ꯅꯠꯇꯤꯌꯦ. ꯂꯥꯏꯕꯛꯇ ꯂꯩꯔꯦ ꯑꯗꯨꯗꯤ." "ꯍꯣꯏꯅꯦ ꯐꯔꯦꯅꯦ, ꯑꯗꯣ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯊꯣꯡꯒꯥꯜꯗꯨꯗ? ꯆꯠꯇꯧ ꯑꯣꯏꯔꯗꯤ ꯆꯠꯂꯣꯗꯅ. ꯀꯣꯛ ꯆꯠꯂꯣ, ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯤꯕ꯭ꯔꯣ?" "ꯆꯠꯂꯗꯕꯅꯤ, ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯁꯤꯜꯂꯛꯀꯅꯣ ꯏꯃꯥ. ꯏꯇꯥ ꯊꯥꯗꯣꯏ ꯉꯥꯏꯔꯤꯅꯦ ꯑꯩꯒꯤꯁꯦ." "ꯃꯗꯨꯒꯤ ꯊꯥꯗꯣꯏ ꯑꯗꯨꯅ ꯇꯞꯈꯤꯕꯁꯤꯅ ꯃꯃꯥ ꯑꯃꯒꯤ ꯁꯛꯇꯥ ꯑꯃꯛꯅꯤ. ꯃꯃꯥꯗꯒꯤ ꯌꯥꯊꯪ ꯂꯧꯕ ꯆꯠꯈ꯭ꯔꯤꯕ ꯑꯣꯏꯔꯝꯅꯤꯅꯦ, ꯅꯪꯅ ꯃꯤꯅꯥꯏꯗꯧꯅ ꯉꯥꯏꯍꯜꯂꯝꯃꯒ." "ꯑꯩꯅ ꯍꯩꯄꯥ ꯁꯥꯔꯛꯀꯅꯣꯗꯤ ꯁꯥꯔꯛꯀꯅꯣ ꯏꯃꯥ. ꯇꯨꯃꯤꯟꯅꯅꯦ ꯅꯊꯧ ꯇꯧ ꯆꯠꯂꯣꯕ." "ꯍꯣꯏ ꯍꯣꯏ, ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯔꯕꯅꯤꯅꯅꯦ ꯏꯊꯧ ꯇꯧꯔꯒꯦ ꯑꯩꯗꯤ." ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯁꯨ ꯂꯥꯛꯂꯗꯨꯅ ꯈꯨꯜꯒꯤ ꯃꯇꯥ ꯈꯔꯒ ꯄꯥꯠꯇ ꯂꯣꯡ ꯈꯣꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯣꯡ ꯈꯣꯟꯕ ꯍꯧꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯕꯒ ꯑꯊꯥꯞꯄ ꯈꯨꯜꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯁꯥ ꯐꯕ ꯄꯥꯈꯪ ꯑꯅꯤꯈꯛꯁꯨ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕ ꯈꯨꯝꯃꯩꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯏ꯫ "ꯏꯇꯥꯎ ꯈꯨꯝꯃꯩ, ꯇꯨꯗꯨ ꯑꯥꯗ ꯅꯨꯄꯤ ꯈꯔ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯣꯡ ꯈꯣꯜꯂꯤꯕꯁꯦ ꯎꯕ꯭ꯔ ꯌꯦꯡꯉꯨ ꯏꯇꯥꯎ." ꯈꯨꯝꯃꯩ ꯃꯥꯁꯨ ꯃꯇꯥꯎ ꯊꯣꯏꯕꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯂꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃꯒ ꯍꯦꯛ ꯃꯤꯠ ꯆꯥꯟꯅꯔꯨꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯒ ꯃꯤꯠ ꯆꯥꯟꯅꯕꯗꯨꯗ ꯏꯀꯥꯏꯅ ꯂꯩꯊꯣꯛꯈꯤꯗꯨꯅ ꯃꯇꯥꯁꯤꯡ ꯑꯗꯨꯒ ꯅꯣꯛꯈꯦꯗꯨꯅ ꯂꯣꯡ ꯈꯣꯟꯈꯤꯔꯝꯃꯤ꯫ "ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯅꯨꯄꯤꯁꯤꯗꯤ ꯈꯨꯝꯃꯩ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯍꯪꯍꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ." ꯊꯣꯏꯕ ꯃꯇꯥꯎ ꯈꯨꯝꯃꯩꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯅ ꯄꯣꯞ ꯊꯥꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ ꯈꯨꯝꯃꯩ, ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯍꯥꯛꯄꯨ? ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯒ ꯇꯥꯗꯈꯩ ꯇꯨꯃꯤꯟꯅ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯤꯗꯨꯕꯣ?" ꯈꯨꯝꯃꯩ ꯇꯍꯥ ꯍꯥꯏꯔꯛꯏ꯫ "ꯏꯇꯥꯎ, ꯑꯥꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯣꯡ ꯈꯣꯜꯂꯤꯕꯁꯤꯒꯤ ꯃꯔꯛꯇ ꯅꯇꯥꯎ ꯑꯣꯏꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃ ꯌꯥꯎꯔꯦ. ꯑꯗꯨꯗ ꯅꯇꯥꯎ ꯑꯩꯁꯦ ꯃꯤꯠ ꯆꯣꯏꯊꯣꯛꯅꯤꯡꯗꯗꯅ ꯌꯦꯡꯂꯤꯕꯅꯤ ꯏꯇꯥꯎ." "ꯏꯇꯥꯎ ꯈꯨꯝꯃꯩ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯇꯥꯕꯗ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯩꯗꯤ. ꯑꯗꯨ ꯏꯇꯥꯎ ꯈꯨꯝꯃꯩ,
ꯑꯩꯒꯤꯁꯨ ꯑꯩꯅ ꯄꯥꯝꯖꯕ ꯑꯃ ꯌꯥꯎꯔꯤꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯈꯣꯃꯩ ꯃꯇꯥꯎ ꯊꯣꯏꯕꯅ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯤ ꯈꯟꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯇꯦꯅꯋꯥ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤ ꯀꯣꯛꯇꯅ ꯍꯩꯅꯧ ꯃꯨꯟꯕ ꯃꯆꯨꯒꯤ ꯀꯣꯌꯦꯠ ꯌꯦꯠꯄꯤꯁꯤꯅꯤꯀꯣ ꯊꯣꯏꯕ ꯍꯟꯗꯛꯃꯨꯛꯁꯨ ꯅꯣꯛꯂꯗꯨꯅ ꯏꯇꯥꯎ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯣꯔꯣꯛ ꯑꯉꯥꯡ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤ ꯀꯣꯛꯇꯅ ꯑꯃꯨꯕ ꯐꯤꯅ ꯀꯣꯛꯁꯦꯠ ꯁꯦꯠꯄꯤꯁꯤꯅꯤ ꯈꯣꯃꯩ ꯃꯥꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯃꯇꯥꯎ ꯊꯣꯏꯕꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯃꯥꯟꯅꯔꯝꯗꯕꯁꯤꯗ ꯑꯗꯨꯗꯤ ꯏꯇꯥꯎ ꯊꯣꯏꯕ ꯀꯝꯗꯧꯁꯤꯒꯦ ꯅꯣꯡꯃ ꯂꯥꯛꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯂꯣꯡ ꯈꯣꯟꯕ ꯂꯣꯏꯕꯅ ꯄꯥꯠꯄꯥꯟꯁꯤꯗ ꯀꯥꯔꯛꯄ ꯉꯥꯏꯁꯤꯔꯣ ꯏꯇꯥꯎ ꯅꯣꯡꯃ ꯂꯥꯛꯂꯔꯣꯏꯁꯤꯗ ꯂꯥꯛꯅꯤꯡꯉꯩꯁꯤꯗ ꯃꯤꯡ ꯂꯩꯐꯝ ꯍꯪꯗꯨꯅ ꯈꯪꯗꯣꯛꯅꯍꯧꯔꯁꯤ ꯑꯗꯨꯗꯤ ꯏꯇꯥꯎ ꯃꯈꯣꯏꯅ ꯀꯥꯔꯛꯄ ꯉꯥꯏꯔꯁꯤ ꯑꯩꯈꯣꯏꯅꯤ ꯍꯣꯏ ꯏꯇꯥꯎ ꯉꯥꯏꯔꯁꯤ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯂꯣꯡ ꯈꯣꯜꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯄꯥꯠꯄꯥꯟꯅ ꯀꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯤꯈꯨꯕꯤ ꯃꯇꯥꯁꯤꯡꯗ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯁꯤꯡ ꯌꯦꯡꯉꯨꯇꯣ ꯐꯤꯖꯣꯜ ꯑꯅꯥꯟꯕ ꯁꯦꯠꯄ ꯄꯥꯈꯪ ꯃꯥꯟꯕ ꯑꯅꯤꯁꯦ ꯄꯥꯠ ꯃꯄꯥꯜ ꯑꯁꯤꯗ ꯃꯤ ꯉꯥꯏꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯣꯏꯕꯨ ꯎꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯁꯅꯥꯅꯨꯅ ꯏꯇꯥ ꯅꯈꯣꯏꯅ ꯈꯪꯅꯕ ꯄꯥꯈꯪꯗꯤ ꯅꯠꯇꯦꯀꯣ ꯂꯩꯁꯥꯕꯤ ꯑꯃꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯒ ꯈꯪꯅꯕ ꯄꯥꯈꯪꯗꯤ ꯁꯒꯣꯜ ꯊꯧꯕ ꯐꯥꯎꯕ ꯍꯩꯇꯦꯗ ꯏꯇꯥ ꯁꯅꯥꯅꯨ ꯑꯗꯨꯗꯤ ꯀꯅꯥꯕꯨ ꯉꯥꯏꯔꯤꯕꯖꯥꯠꯅꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯣ ꯊꯥꯗꯣꯏꯅ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯄꯣꯊꯥꯕ ꯑꯣꯏꯔꯝꯒꯅꯤꯗ ꯏꯇꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯕꯨ ꯏꯇꯥ ꯊꯥꯗꯣꯏ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯏꯕꯗꯨ ꯃꯥꯜꯂꯤꯗ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯋꯥ ꯅꯣꯛꯇꯨꯅ ꯂꯣꯡꯈꯣꯜꯂꯕ ꯃꯇꯨꯡ ꯉꯥ ꯑꯗꯨꯅ ꯉꯥꯔꯧꯒꯤ ꯆꯥꯡ ꯂꯦꯝꯄꯥꯟ ꯍꯦꯟꯗꯣꯔꯛꯅꯕꯒ ꯄꯥꯠꯄꯥꯟꯅ ꯀꯥꯔꯛꯇꯨꯅ ꯌꯨꯝ ꯍꯟꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯂꯥꯛꯃꯤꯟꯅꯕ ꯃꯇꯥꯁꯤꯡꯗꯤ ꯑꯇꯣꯡ ꯃꯥꯏꯀꯩ ꯑꯃꯗ ꯍꯟꯈ꯭ꯔꯤ ꯁꯅꯥꯅꯨꯒ ꯊꯥꯗꯣꯏꯒꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯆꯠꯅ ꯆꯠꯅ ꯁꯅꯥꯅꯨ ꯃꯇꯥ ꯊꯥꯗꯣꯏꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯏꯇꯥꯁꯤꯡꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅꯤꯕꯨ ꯉꯥꯏꯔ ꯈꯪꯗꯦꯗ ꯏꯇꯥ ꯑꯩꯈꯣꯏꯅꯤꯅ ꯁꯣꯝꯗ ꯆꯠꯄ ꯍꯧꯕꯗ ꯈꯣꯡꯂꯩ ꯊꯨꯅ ꯁꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯦ ꯌꯦꯡꯉꯨꯅꯤ ꯏꯇꯥ ꯊꯥꯗꯣꯏ ꯃꯥꯗꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯑꯗꯨꯕꯨ ꯏꯔꯥꯡ ꯈꯔ ꯄꯨꯒꯟꯕꯤ ꯁꯅꯥꯅꯨꯗꯤ ꯋꯥꯈꯜ ꯑꯥ ꯌꯧꯈ꯭ꯔꯦ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯆꯕ ꯃꯃꯤꯠ ꯈꯔ ꯌꯥꯝꯕ ꯊꯣꯏꯕ ꯁꯅꯥꯅꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯁꯦꯠꯄꯤ ꯂꯩꯁꯥꯕꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ ꯅꯈꯣꯏꯅꯤꯒꯤ ꯑꯩꯈꯣꯏꯗ ꯏꯆꯝ ꯆꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯁꯤ ꯁꯅꯥꯅꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯃꯤꯡ ꯂꯩꯐꯝ ꯈꯪꯂꯒ ꯑꯗꯨ ꯈꯛꯇꯪꯅ ꯌꯥꯔꯗ꯭ꯔꯅꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯈꯛ ꯑꯣꯏꯔꯗꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯗꯣꯛꯂꯝꯕ ꯇꯜꯂꯦ ꯊꯥꯗꯣꯏ ꯃꯇꯥ ꯁꯅꯥꯅꯨꯒꯤ ꯐꯔꯛ ꯍꯧꯔꯛꯂꯅꯤ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ ꯑꯗꯨꯕꯨ ꯁꯅꯥꯅꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯈꯤꯗ꯭ꯔꯤ ꯊꯥꯗꯣꯏꯅ ꯇꯧꯔꯛꯂꯤꯕ ꯏꯪꯒꯤꯠ ꯏꯔꯥꯡ ꯑꯗꯨ ꯊꯥꯗꯣꯏ ꯁꯥꯎꯅꯤꯡꯅ ꯇꯞꯅ ꯁꯣꯜꯂꯤ ꯃꯆꯤꯟꯗ ꯍꯧꯔꯛꯑꯗꯕꯅꯤ ꯃꯍꯥꯛ ꯍꯧꯅꯕꯤ ꯁꯦꯝꯃꯨ ꯀꯥꯟꯅꯗꯦ ꯑꯩꯗꯤ ꯀꯟꯅꯩꯗ ꯆꯠꯈꯠꯂꯒꯦ ꯑꯁꯨꯝꯅ ꯅꯨꯄꯥ ꯅꯍꯥꯟ ꯇꯨꯡꯅ ꯏꯟꯅꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯦꯟꯗꯣꯟ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯎꯈ꯭ꯔꯗꯤ ꯐꯖꯗꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯔ ꯀꯟꯅ ꯃꯇꯥ ꯁꯅꯥꯅꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ ꯁꯅꯥꯅꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯇꯥ ꯈꯔ ꯍꯜꯂꯝꯃꯣ ꯊꯥꯗꯣꯏ ꯃꯇꯥꯒꯤ ꯋꯥ ꯇꯥꯔꯕꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈꯤ ꯃꯇꯧꯗꯨꯗ ꯈꯣꯃꯩ ꯃꯥꯁꯨ ꯊꯥꯗꯣꯏꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯇꯥꯍꯥ ꯇꯥꯍꯥꯅ ꯅꯤꯡꯊꯤꯖꯔꯕꯤ ꯅꯪꯒꯤ ꯃꯤꯡ ꯂꯩꯐꯝ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨꯕ ꯄꯥꯈꯪꯉꯩꯗꯤ ꯅꯤꯡꯊꯤꯖꯔꯕꯤ ꯅꯪꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ ꯊꯥꯗꯣꯏ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯎꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯐꯝꯗꯤ ꯈꯨꯜ ꯑꯁꯤꯃꯛꯇꯗꯒꯤꯅꯤ ꯃꯤꯡꯅ ꯊꯥꯗꯣꯏ ꯀꯧꯖꯩ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯕ ꯂꯦꯞꯄꯤꯔꯣ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ ꯑꯍꯜ ꯂꯃꯟꯗ ꯊꯧꯒꯜꯂꯣꯟ ꯈꯪꯗꯦ ꯄꯥꯎꯊꯣꯛꯅꯕꯤꯈꯤꯅꯤ ꯈꯣꯃꯩ ꯃꯥꯁꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯂꯨꯝꯅ ꯂꯧꯔꯗꯨꯅ ꯃꯤꯡ ꯂꯩꯐꯝꯁꯨ ꯈꯪꯂꯕꯅ ꯂꯩꯊꯗꯨꯅ ꯂꯩꯍꯧꯔꯤ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯤ ꯇꯨꯡꯗ ꯇꯥꯝꯅ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯗꯨꯕꯨ ꯑꯃꯨꯛ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯨꯅ ꯊꯣꯏꯕ ꯃꯥꯗꯤ ꯁꯅꯥꯅꯨꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯝꯃꯤ ꯉꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤꯅꯔꯛꯂꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯗꯒꯤ ꯍꯦꯟꯅ ꯁꯅꯥꯅꯨ ꯊꯣꯏꯕꯒ ꯅꯛꯁꯤꯟꯅꯕ ꯍꯦꯜꯂꯝꯃꯤ ꯁꯅꯥꯅꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯇꯥ ꯊꯣꯏꯕ ꯁꯛꯃꯤꯡ ꯈꯪꯅꯔꯕꯅꯤꯅ ꯅꯆꯜ ꯑꯃꯨꯛ ꯂꯩꯖꯍꯧꯔꯒꯦ ꯍꯌꯦꯡꯁꯨ ꯂꯥꯛꯎꯀꯣ ꯑꯩꯗꯤ ꯇꯥ ꯊꯣꯏꯕꯕꯨ ꯑꯗꯨꯝ ꯎꯅꯤꯡꯉꯛꯀꯅꯤꯕ ꯊꯣꯏꯕ ꯃꯥꯁꯨ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯁꯅꯥꯅꯨ ꯅꯪꯅꯕꯨ ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯅꯅꯥꯛꯇ ꯂꯥꯛꯂꯒ ꯁꯨꯔꯨ ꯁꯨꯔꯨ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕꯤꯒꯦꯅꯦ ꯑꯩꯗꯤ
ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯁꯤꯗ ꯅꯣꯛꯂꯗꯨꯅ ꯁꯅꯥꯅꯨ ꯆꯪꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕ ꯃꯁꯤꯅ ꯇꯞꯅ ꯁꯣꯜꯍꯧꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯩꯒꯤ ꯂꯥꯡꯗ ꯊꯣꯟꯕ ꯌꯥꯔꯅꯤ꯫ ꯅꯣꯡꯗ ꯃꯃꯥꯅ ꯊꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯑꯐꯕ ꯅꯨꯡꯉꯥꯏꯕꯗ ꯇꯝꯂꯝꯕꯖꯥꯠꯅꯤꯀꯣ ꯁꯩꯗ꯫ ꯈꯣꯡꯃꯩ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯀꯧꯔꯛꯏ꯫ ꯏꯇꯥꯎ ꯊꯣꯏꯕ ꯍꯜꯂꯁꯤ ꯌꯨꯝꯗ꯫ ꯀꯨꯏꯔꯦ ꯉꯁꯤ ꯏꯇꯥꯎ ꯈꯣꯏꯅꯤꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏꯕꯁꯦ꯫ ꯌꯨꯝꯗ ꯏꯃꯥ ꯄꯥꯕꯗꯤ ꯄꯥꯈꯠꯅꯔꯝꯃꯅꯤ꯫ ꯍꯣꯏ ꯏꯇꯥꯎ ꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯅꯨ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯃꯃꯥ ꯁꯅꯥꯔꯩꯅ ꯍꯪꯂꯛꯏ꯫ ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯀꯦ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯆꯪꯂꯛꯂꯤꯕꯗꯨꯅ ꯑꯃꯨꯛ? ꯍꯥ ꯉꯥꯅ ꯀꯌꯥꯝ ꯐꯔꯛꯂꯕ ꯌꯦꯡꯒꯦ ꯀꯗꯥꯏꯅꯣ ꯇꯨꯡꯒꯣꯜꯗꯨ ꯄꯤꯔꯛꯑꯣ꯫ ꯁꯅꯥꯅꯨ ꯃꯃꯥ ꯁꯅꯥꯔꯩꯗ ꯉꯥ ꯇꯨꯡꯒꯣꯜ ꯑꯗꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯌꯥ ꯅꯨꯄꯥ ꯑꯃ ꯉꯁꯤ ꯊꯦꯡꯅꯔꯦ ꯑꯗꯨꯒꯤ ꯅꯣꯛꯂꯤꯕ꯫ ꯉꯥꯗꯣ ꯆꯔꯥ 2-3ꯗꯤ ꯆꯥꯟꯅꯗꯧ ꯃꯥꯜꯂꯦ꯫ ꯁꯣꯏꯗ꯭ꯔꯦ ꯆꯥꯟꯅꯔꯅꯤ꯫ ꯆꯥꯔꯤꯕ ꯉꯌꯥꯝ ꯑꯗꯨꯒ ꯍꯥꯏꯗꯣꯔꯛꯂꯤꯕꯗꯨꯒꯅꯦ ꯄꯛꯇ꯭ꯔꯦ ꯏꯆꯥ ꯑꯣꯏꯔꯁꯨ ꯅꯪ꯫ ꯄꯛꯇ꯭ꯔꯗꯤ ꯐꯔꯦ ꯑꯩ ꯈꯣꯡ ꯈꯨꯠꯁꯦ ꯑꯃꯨꯛ ꯊꯥꯝꯗꯣꯛꯂꯨꯈꯤꯒꯦ꯫ ꯆꯔꯥ ꯋꯥꯅꯕ ꯆꯥꯛ ꯂꯩꯔꯤꯕ꯭ꯔꯥ ꯏꯃꯥ? ꯆꯔꯥ ꯋꯥꯅꯕ ꯆꯥꯛꯀ ꯂꯩꯇ꯭ꯔꯦꯗ ꯈꯔ ꯂꯩꯔꯝꯕꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯆꯥꯊꯣꯛꯈꯤꯇ ꯉꯥꯏꯔꯤ꯫ ꯑꯁ ꯇꯧꯔꯗꯧꯅꯤ ꯑꯩꯅꯕꯨ ꯆꯥꯛ ꯈꯔ ꯂꯥꯝꯅ ꯍꯜꯂꯛꯑꯗꯤ꯫ ꯆꯥꯛ ꯈꯖꯤꯛꯈꯛ ꯆꯥꯊꯣꯛꯄꯒꯤ ꯅꯤꯡꯗꯣꯟ ꯑꯃꯨꯛ ꯄꯣꯝꯗꯅ ꯂꯩꯔꯅꯨꯋꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯣ ꯉꯟꯇꯥ ꯊꯣꯡꯗꯣꯛꯎ꯫ ꯄꯦꯅꯥ ꯈꯣꯡꯕꯤ ꯈꯔ ꯌꯥꯎꯔꯤꯁꯤꯅꯅꯦ ꯑꯩ ꯉꯥꯅꯝ ꯅꯝꯅꯅꯕ ꯁꯦꯝꯃꯛꯑꯒꯦ꯫ ꯁꯅꯥꯅꯨ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯉꯨ ꯄꯜꯂꯛꯄꯗꯨꯗ ꯁꯧ ꯂꯥꯎꯔꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯅꯪꯅ ꯀꯣꯛ ꯊꯣꯡꯕ ꯌꯥꯕꯅꯤ ꯆꯥꯛꯇꯣ ꯑꯩꯗꯁꯨ ꯉꯥꯏꯔꯒ ꯂꯩꯅꯦ꯫ ꯃꯤ ꯑꯅꯤꯈꯛꯀꯤ ꯆꯥꯛ ꯊꯣꯡꯕꯒꯤꯕꯨ ꯉꯁꯥꯏꯅ ꯆꯥꯛ ꯊꯥꯒꯠꯄ ꯌꯥꯔꯁꯤꯕꯨ ꯑꯩꯁꯨ ꯉꯥꯏꯔꯒ ꯂꯩꯃꯦ꯫ ꯇꯟꯈ꯭ꯔꯣꯏꯕ ꯆꯥꯛꯀ ꯊꯣꯡꯗꯧꯕ꯫ ꯆꯥꯛ ꯊꯣꯡꯕ ꯇꯜꯂꯒꯗꯤ ꯆꯥꯔꯨꯔꯅꯨꯍꯦ꯫ ꯆꯔꯥ ꯋꯥꯅꯕ ꯆꯥꯛꯇꯣ ꯈꯥꯛꯂꯝꯕ ꯑꯣꯏꯔꯗꯤ ꯆꯥꯛ ꯊꯣꯡꯕꯗꯣ ꯇꯜꯂꯁꯨ ꯌꯥꯕ꯫ ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ ꯊꯤꯕꯣꯡ ꯂꯥꯎ ꯑꯃꯅ ꯆꯥꯛꯊꯣꯛꯂꯝꯃꯕꯅꯤꯅ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃ ꯀꯧꯕꯅꯤꯅ ꯊꯣꯡꯕ ꯇꯥꯔꯦꯗꯅꯁꯦ꯫ ꯁꯅꯥꯔꯩ ꯁꯥꯎꯒꯠꯂꯗꯨꯅ ꯍꯦ ꯀꯅꯥꯕꯨꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯊꯤꯕꯣꯡ ꯂꯥꯎ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯍꯥ? ꯁꯅꯥꯅꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯨꯡꯁꯤ ꯂꯩꯔꯤꯁꯦ ꯏꯃꯥꯒꯩꯒꯗꯅꯤ꯫ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯩꯅ ꯊꯤꯕꯣꯡ ꯂꯥꯎ ꯍꯥꯏꯔꯤꯁꯦ ꯑꯩ ꯏꯁꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯖꯔꯣ꯫ ꯃꯤꯉꯣꯟꯗ ꯌꯥꯝ ꯍꯪꯕ ꯄꯥꯝꯒꯅꯨ ꯈꯪꯂꯕ꯭ꯔꯥ? ꯑꯩ ꯅꯠꯇꯕ ꯊꯤꯕꯣꯡ ꯂꯥꯎ꯫ ꯍꯦ ꯃꯍꯥꯄꯥꯄꯤꯒꯤ ꯃꯆꯥ ꯅꯪꯅ ꯑꯩꯕꯨ ꯊꯤꯕꯣꯡ ꯂꯥꯎ ꯍꯥꯏꯕꯒꯤ ꯅꯇꯤꯛꯂꯥ ꯍꯥ? ꯅꯇꯤꯛ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯍꯥꯏꯔꯗꯤ ꯍꯥꯏꯔꯦ꯫ ꯊꯤꯕꯣꯡ ꯂꯥꯎ꯫ ꯑꯁꯨꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯂꯒ ꯃꯁꯥꯗ ꯃꯃꯥꯕꯨ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯥꯕꯨ ꯎꯁꯤꯠꯇꯕꯗꯨꯗ ꯊꯋꯥꯏ ꯆꯥꯛꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗꯨ ꯆꯥꯛꯁꯪꯗ ꯄꯨꯟꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯐꯨꯡꯒꯥꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯅ ꯂꯣꯡ ꯈꯣꯟꯗꯨꯅ ꯐꯥꯔꯛꯄ ꯉꯥ ꯑꯗꯨꯕꯨ ꯃꯩ ꯂꯤꯔꯤ ꯊꯥꯔꯗꯨꯅ ꯈꯔꯥꯏ ꯃꯆꯥ ꯑꯃꯗ ꯌꯥꯏꯔꯤ꯫ ꯊꯥꯗꯣꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯑꯩ ꯋꯥ ꯍꯥꯏꯒꯦꯅ ꯉꯁꯤꯗꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯉꯥ ꯌꯥꯏꯔꯝꯕꯗꯒꯤ ꯍꯥꯏꯔꯞ ꯌꯦꯡꯊꯣꯔꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯨ ꯏꯃꯥꯗ? ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕꯗꯣ ꯏꯃꯥꯗ꯫ ꯏꯆꯥꯅ ꯋꯥ ꯍꯥꯏꯅꯕꯅꯤ ꯏꯃꯥꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯊꯥꯗꯣꯏ ꯃꯃꯥꯕꯨ ꯀꯤꯖꯅ ꯉꯁꯥꯏ ꯂꯣꯡ ꯈꯣꯟꯕ ꯍꯜꯂꯛꯄꯗ ꯊꯦꯡꯅꯕ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯒꯤ ꯄꯥꯈꯪ ꯇꯨꯡ ꯏꯜꯂꯛꯄꯕꯨ ꯀꯔꯤꯒꯤ ꯏꯃꯥꯗ ꯀꯤꯖꯅ ꯄꯥꯎ ꯇꯝꯂꯤꯕꯅꯣ ꯏꯃꯥꯒꯤ ꯊꯥꯗꯣꯏ? ꯊꯥꯗꯣꯏ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯃꯁꯥꯗꯨ ꯌꯥꯡꯖꯩ꯫ ꯃꯥꯅ ꯈꯜꯂꯝꯕꯅ ꯃꯃꯥꯅ ꯊꯤꯅ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯪꯕꯨꯅ ꯇꯥꯎꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯅꯣꯔꯣꯒꯤ ꯀꯣꯝꯗ ꯄꯨꯊꯒꯗꯧꯔꯤꯕ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯇꯔꯥ ꯊꯣꯛꯅ ꯈꯜꯍꯧꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯁꯣꯏꯔꯛꯂ ꯃꯇꯝꯗ ꯈꯟꯊꯕꯗꯅꯦ ꯆꯥꯛꯅ ꯁꯣꯟꯕꯗꯨꯅ ꯏꯁꯥꯗ ꯃꯩꯁꯥ ꯑꯣꯏꯒꯅꯤꯀꯣ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯋꯥꯗ ꯉꯥꯡꯂꯛꯇꯕꯤ ꯃꯀꯣꯛꯇꯃꯛ ꯅꯣꯝꯂꯛꯏ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯑꯃꯨꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯠꯇꯦ ꯏꯆꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯪꯂꯛꯂꯤꯕ ꯄꯥꯈꯪ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯕꯨ ꯀꯝꯗꯧꯒꯦ? ꯃꯕꯨꯛ ꯃꯄꯥꯎ ꯃꯤ ꯐꯒꯗꯧ ꯃꯥꯟꯕ꯭ꯔꯣ? ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯅꯤ꯫ ꯃꯄꯥꯜ ꯊꯣꯡꯗꯅ ꯑꯃ ꯃꯅꯨꯡꯗꯅ ꯑꯃ ꯁꯛꯂꯣꯟ ꯄꯨꯕꯅꯤꯀꯣ꯫ ꯏꯃꯥ ꯃꯅꯨꯡꯗꯗꯤ ꯈꯪꯗꯦ ꯃꯁꯛ ꯃꯇꯧꯗꯨ ꯎꯕꯗꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯃꯤ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ꯫
ꯐꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯐꯔꯝꯒꯗꯕ ꯅꯠꯇꯦ ꯂꯣꯏꯅꯔꯒ ꯇꯤꯟꯅꯔꯒ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯧ ꯑꯁ ꯏꯃꯥ ꯅꯨꯄꯥꯗꯨꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯅ ꯈꯪꯗꯧ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ ꯃꯤꯡ ꯂꯩꯐꯝꯒ ꯍꯪꯂꯛꯑꯒ ꯇꯜꯂꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯍꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯅꯃꯥ ꯑꯩꯅ ꯑꯗꯨꯝ ꯈꯪꯂꯦꯅꯦ ꯌꯦꯡꯉꯣ ꯅꯨꯄꯥꯗꯣ ꯅꯪ ꯂꯨꯝꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇ꯭ꯔꯕ ꯅꯃꯥ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯩꯁꯦ ꯏꯃꯤꯡ ꯍꯣꯡꯒꯦ ꯌꯥꯔꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯍꯣꯏ ꯑꯩꯁꯨ ꯉꯥ ꯌꯥꯏꯕ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯕ ꯃꯇꯥꯎ ꯈꯣꯃꯩ ꯍꯣꯏꯗ ꯂꯥꯛꯂꯒ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩꯗꯤ ꯁꯅꯥꯅꯨꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯈꯣꯃꯩ ꯌꯦꯡꯒꯣꯟ ꯁꯦꯝꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯛꯏꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯏꯇꯥꯎ ꯈꯣꯃꯩ ꯑꯩꯅ ꯈꯜꯂꯕ ꯋꯥꯈꯜꯕꯨ ꯀꯔꯤ ꯑꯣꯏꯔꯨꯅꯤꯒꯦ ꯏꯇꯥꯎꯗꯤ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤꯗꯨꯗꯤ ꯑꯗꯨꯅ ꯀꯔꯝꯕꯅꯣ ꯅꯇꯥꯎꯗꯤ ꯈꯪꯗ꯭ꯔꯤ ꯏꯇꯥꯎ ꯅꯇꯥꯎꯒꯤ ꯍꯧꯅꯕꯤ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯤꯗꯣ ꯍꯧꯔꯛꯏꯅꯤꯗꯅ ꯏꯇꯥꯎ ꯊꯣꯏꯕ ꯋꯥꯊꯤ ꯇꯧ ꯃꯤꯒꯤ ꯃꯆꯥꯗꯣ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯟꯒꯅꯨ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯏꯇꯥꯎ ꯅꯪꯒꯤꯗꯨꯗꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯤ ꯌꯦꯜꯂꯛꯀꯅꯨ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯑꯩꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯏꯇꯥꯎ ꯅꯨꯄꯤꯗꯣ ꯂꯧꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯒ ꯑꯃ ꯀꯣꯏꯌꯨꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯏꯇꯥꯎꯗꯤ ꯀꯣꯏꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯃꯁꯥ ꯁꯣꯛꯂꯒ ꯁꯦꯜ ꯄꯤꯗꯨꯅ ꯊꯅꯝꯕ ꯉꯥꯛꯇꯅꯤ ꯁꯦꯜ パイバイ ꯑꯩꯈꯣꯏꯗꯤ ꯃꯣꯏꯗ ꯁꯦꯜ ꯄꯤꯔꯝꯂꯒ ꯊꯅꯝꯕ ꯇꯥꯕꯅꯤ ꯄꯪꯖꯕꯅꯤꯗ ꯏꯇꯥꯎꯅ ꯇꯧꯅꯤꯡꯕ ꯇꯧꯈ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯏꯇꯥꯎꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯌꯥꯏ ꯏꯇꯥꯎ ꯈꯣꯃꯩ ꯑꯩꯁꯨ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯣꯏꯅ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯍꯔꯥꯎ ꯍꯥꯏꯔꯛꯇꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯨ ꯎꯗꯁꯨ ꯍꯔꯥꯎ ꯇꯥꯕꯤꯗꯕ ꯅꯪꯕꯨ ꯍꯥꯏꯔꯛꯀꯅꯨ ꯏꯇꯥꯎ ꯑꯩꯗꯤ ꯍꯩꯅꯗꯤꯌꯦ ꯑꯗꯨꯝꯕꯗꯣ ꯍꯩꯅꯗꯕ ꯅꯪꯗꯤ ꯅꯨꯄꯤ ꯐꯪꯗꯗꯅ ꯂꯩꯔꯝꯂꯒ ꯍꯟꯗꯛꯇ ꯅꯨꯄꯤ ꯑꯃ ꯀꯣꯏꯈꯤꯕꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯋꯥꯈꯜ ꯇꯥꯕ ꯁꯥꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯏꯇꯥꯎ ꯆꯠꯂꯦ ꯑꯗꯨꯝꯗꯅ ꯇꯧꯔꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯕꯨ ꯍꯧꯕ ꯂꯥꯛꯀꯅꯨꯀꯣ ꯅꯪ ꯊꯣꯏꯕ ꯁꯥꯎꯁꯤꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯣꯃꯩꯁꯨ ꯀꯔꯤꯁꯨ ꯈꯥꯝꯂꯨꯗ ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯝꯃꯤ ꯈꯣꯃꯩꯒꯤ ꯃꯃꯥ ꯂꯦꯝꯕꯤ ꯁꯅꯥꯗꯨ ꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯏꯕꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯗ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯈꯣꯃꯩ ꯅꯇꯥꯎ ꯊꯣꯏꯕꯅ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯤꯕꯁꯤꯅ ꯀꯔꯤꯃꯨꯛ ꯍꯥꯏꯅꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯏꯃꯥ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤꯕꯨ ꯀꯣꯏꯔꯕꯗꯤ ꯃꯁꯥ ꯁꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯧꯗꯣꯛꯑꯝꯕ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝꯕ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨꯅ ꯈꯔ ꯍꯥꯏꯔꯨꯔꯦ ꯑꯗꯨꯒꯤꯅꯤ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯗꯣ ꯂꯦꯝꯕꯤ ꯁꯅꯥ ꯃꯀꯣꯛꯇ ꯄꯨꯔꯛꯂꯤꯕ ꯁꯝ ꯑꯗꯨ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯊꯝꯂꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯅꯁꯨ ꯃꯔꯜ ꯃꯥꯡꯂꯕꯅꯤ ꯃꯍꯥꯛ ꯊꯛꯇ ꯑꯗꯨꯕꯨ ꯍꯟꯕ ꯀꯧꯕꯗꯤ ꯂꯩꯇꯦꯅꯦ ꯃꯁꯦ ꯑꯩꯈꯣꯏꯅꯗꯤ ꯏꯆꯥ ꯀꯧꯕꯅꯤꯅ ꯐꯍꯟꯅꯤꯡꯕ ꯃꯥꯅꯗꯤ ꯐꯠꯇꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯔꯤꯁꯤ ꯐꯠꯇꯕ ꯑꯣꯏꯅ ꯈꯜꯂꯗꯨꯅ ꯁꯥꯎꯔꯤꯕ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯋꯥꯔꯕꯅꯤ ꯃꯍꯥꯛ ꯊꯛꯇ ꯏꯃꯥ ꯁꯥꯎꯅꯤꯡ ꯁꯥꯎꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯃꯥꯕꯨ ꯇꯤꯟꯅꯔꯁꯨ ꯌꯥꯏ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤꯗꯣ ꯃꯥꯅ ꯁꯥꯟꯅꯄꯣꯠꯀꯨꯝ ꯈꯜꯂꯤꯕꯗꯣ ꯈꯟꯒꯅꯨ ꯍꯥꯏꯕ ꯈꯛꯇꯅꯤ ꯃꯁꯤꯗ ꯃꯥꯅ ꯁꯥꯎꯕꯒꯤ ꯃꯔꯝꯕꯨ ꯀꯩꯒꯤꯅꯣꯕ ꯏꯃꯥ ꯆꯨꯝꯃꯤ ꯏꯁꯥꯅ ꯍꯥꯏꯕ ꯑꯗꯣ ꯏꯃꯥꯒꯤ ꯈꯣꯝꯃꯩ ꯅꯪꯅꯦ ꯅꯇꯥꯎ ꯊꯣꯏꯕꯁꯦ ꯍꯩꯁꯤꯡꯅ ꯂꯣꯏꯅꯧꯀꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯏꯆꯥꯗ ꯑꯋꯥꯕꯃꯨꯛ ꯇꯥꯒꯅꯤ ꯀꯣꯏꯕ ꯆꯠꯂꯤꯕꯅꯦꯗꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄꯅꯤꯅ ꯅꯈꯣꯏꯗꯤ ꯏꯃꯥ ꯄꯥꯈꯠꯀꯅꯨ ꯃꯗꯨꯒꯤꯗꯤ ꯅꯆꯥꯗꯤ ꯏꯇꯥꯎ ꯊꯣꯏꯕꯅ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯑꯩ ꯌꯥꯎꯗꯦ ꯃꯥ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯒ ꯀꯣꯏꯕ ꯉꯥꯛꯇꯅꯤ ꯃꯥꯅ ꯀꯣꯏꯕ ꯅꯨꯄꯤꯁꯨ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯁꯤꯜꯂꯝꯗ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯊꯧꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈꯤ ꯈꯣꯃꯩ ꯂꯦꯝꯕꯤ ꯁꯅꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯛꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯤꯔꯕ ꯏꯆꯥꯒꯤ ꯈꯪꯅꯖꯕꯤ ꯏꯃꯧꯗꯨꯒ ꯑꯁ ꯏꯃꯥ ꯈꯪꯅ ꯂꯛꯅꯔꯛꯀꯅꯨꯗ ꯑꯩ ꯏꯀꯥꯏꯒꯦ ꯇꯧꯏ ꯍꯦ ꯄꯥꯡꯗꯕ ꯅꯨꯄꯥꯅꯕꯨ ꯑꯗꯨꯝꯅ ꯏꯀꯥꯏꯒꯜꯂꯗꯤ ꯌꯥꯔꯔꯣꯏꯅꯦ ꯈꯪꯂꯕ꯭ꯔꯥ ꯁꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯥꯏ ꯈꯔ ꯊꯥꯒꯗꯕ ꯏꯀꯥꯏꯕ ꯈꯔ ꯈꯪꯂꯣꯏꯗꯕꯅꯤ ꯈꯪꯕ꯭ꯔꯥ ꯈꯪꯉꯅꯤ ꯏꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯉꯥꯏꯈꯣ ꯏꯃꯧ ꯑꯣꯏꯗꯧꯔꯤꯕꯗꯨꯕꯨ ꯃꯁꯛ ꯃꯇꯧ ꯂꯝꯆꯠꯄꯨ ꯀꯝꯗꯧꯒꯦ ꯑꯁ ꯏꯃꯥ ꯍꯌꯦꯡ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯀꯥꯟꯗ ꯈꯪꯉꯨꯕ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤ ꯕꯥꯖꯤꯗꯤ ꯄꯥꯝꯗ ꯂꯩꯍꯧꯔꯤꯕꯣ ꯂꯩꯍꯧꯔꯤ ꯌꯨꯝꯗꯒ ꯍꯜꯂꯁꯤꯒ ꯌꯥꯍꯧꯗꯦ ꯅꯄꯥꯗꯣ ꯃꯥꯒꯤ ꯑꯣ ꯈꯔ ꯄꯥꯝꯗ ꯂꯣꯏꯔꯤꯗꯣ ꯃꯤꯅ ꯍꯨꯔꯥꯟꯈꯤꯅꯤ ꯑꯗꯨꯅ ꯃꯥ ꯁꯦꯟꯅꯗꯕ ꯌꯥꯗꯦꯗꯅ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯦꯡꯒꯣꯟꯁꯦ ꯁꯥꯕ ꯂꯣꯏꯕꯒ ꯌꯦꯟꯁꯤꯡꯁꯦ ꯌꯦꯡꯒꯣꯜꯁꯤꯗ ꯍꯥꯞꯆꯤꯜꯂꯝꯃꯒ ꯕꯥꯖꯤꯒꯤ ꯅꯥꯛꯇ ꯄꯥꯝꯗ ꯆꯠꯂꯨꯒꯦ ꯃꯥ ꯍꯣꯏ ꯆꯠꯂꯨꯁꯣ ꯅꯄꯥꯅꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏ ꯏꯃꯥ ꯁꯥꯔꯣ ꯌꯦꯡꯒꯣꯟꯗꯣ ꯏꯃꯥꯁꯨꯅꯦ ꯄꯥꯝꯗꯒꯤ ꯍꯦꯛꯂꯛꯂꯤꯕꯁꯤꯡ ꯑꯁꯦ ꯏꯃꯨꯡꯗ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥꯅ ꯊꯣꯛꯂꯛꯄꯗ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯑꯌꯤꯡꯕꯗꯣ ꯈꯨꯖꯥꯏ ꯑꯊꯪꯕꯗ ꯀꯟꯕꯤꯔꯧꯀꯣ ꯍꯣꯏ ꯀꯜꯂꯛꯀꯦ ꯏꯃꯥ
ꯊꯥꯗꯣꯏ ꯃꯃꯥ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛ ꯑꯗꯨꯗ ꯄꯤꯔꯨꯛ ꯍꯦꯛꯇꯨꯅ ꯂꯩꯔꯤ꯫ ꯄꯤꯔꯨꯛ ꯍꯦꯛꯅ ꯍꯦꯛꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯆꯦꯟꯒꯗꯕ ꯒꯨꯜ ꯃꯧ ꯑꯣꯏꯔꯒ ꯇꯧꯒꯗꯕ ꯄꯨꯝꯕ ꯍꯥꯏꯔꯤ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯗꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯂꯣꯏꯅ ꯍꯟꯖꯤꯜꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ "ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯍꯜꯂꯁꯤꯔꯣ ꯌꯨꯝꯗ?" "ꯌꯥꯏ ꯏꯃꯥ, ꯑꯗꯨꯗꯤ ꯆꯠꯂꯨ ꯃꯥꯡ ꯊꯥꯔꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯆꯠꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗꯨ ꯀꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯣ ꯈꯪꯗꯦ ꯈꯪꯅꯣꯛ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯆꯨꯝꯂꯝꯃꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯕꯗꯣ." ꯊꯥꯗꯣꯏ ꯏꯀꯥꯏꯅ "ꯏꯃꯥ, ꯅꯪꯁꯤꯗꯤ ꯑꯩ ꯏꯀꯥꯏꯖꯩ ꯍꯥꯏꯕ." "ꯏꯀꯥꯏꯒꯅꯨ ꯏꯀꯥꯏꯕꯅꯅꯦ ꯆꯠꯅꯕ ꯌꯥꯔꯣꯏ ꯇꯨꯡꯗ, ꯑꯗꯨꯒꯅꯦ ꯏꯀꯥꯏꯕ ꯈꯪꯗꯕꯁꯨ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯀꯣ." "ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯁꯅꯥꯅꯨꯒꯤ ꯃꯃꯥ ꯁꯅꯥꯔꯩꯗꯤ ꯃꯉꯛꯀꯥꯗꯣ ꯊꯦꯛꯀꯠꯍꯧꯔꯦꯅꯦ, ꯐꯖꯅ ꯊꯦꯛꯀꯠꯍꯧꯔꯦ. ꯃꯆꯥꯅꯨꯄꯤꯗꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯩꯌꯦꯗꯅ." "ꯑꯁ ꯏꯃꯥ, ꯑꯗꯨꯗꯤ ꯃꯃꯥꯗ ꯅꯠꯇꯦꯗ, ꯏꯇꯥꯁꯨꯅꯤ. ꯃꯉꯛ ꯊꯦꯛꯀꯠꯄꯗ ꯑꯇꯩ ꯃꯤ ꯑꯝꯇ ꯎꯗ꯭ꯔ ꯄꯣꯠꯅꯤ." "ꯍꯩ ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯑꯗꯨꯝꯅꯒꯤ ꯏꯆꯥꯗꯤ ꯇꯧ ꯂꯥꯛꯄ ꯌꯥꯗꯦꯀꯣ, ꯉꯛ ꯊꯦꯛꯀꯠꯄ ꯌꯥꯗꯦ. ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯑꯃ ꯂꯩꯕꯅꯤ, ꯉꯛꯁꯤ ꯊꯦꯛꯀꯠꯃꯜꯂꯁꯨ ꯂꯩꯃꯥ ꯌꯧꯅ ꯂꯨꯛꯊꯕ ꯑꯃ." "ꯏꯃꯥ, ꯅꯆꯥ ꯂꯣꯏꯅ ꯈꯪꯖꯩꯗ. ꯏꯃꯥꯅ ꯅꯆꯥꯗ ꯇꯥꯛꯄꯤꯕꯁꯤꯡꯗꯣ ꯅꯆꯥꯅ ꯉꯥꯛꯅ ꯆꯠꯆꯒꯅꯤ." "ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ." ꯁꯅꯥꯔꯦ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ, ꯃꯪꯒꯣꯜ ꯋꯥꯏ ꯇꯩꯅ "ꯂꯩꯁꯥꯕꯤ ꯂꯩꯕ ꯏꯃꯨꯡ ꯃꯥꯟꯗ꯭ꯔꯦꯅꯦ ꯌꯨꯝꯁꯤꯅ ꯇꯧꯔꯤꯕ. ꯏꯁꯪꯒꯤ ꯏꯁꯪ ꯉꯥꯛꯇ ꯀꯥꯈꯠꯂꯛꯑꯦ, ꯁꯨꯃꯥꯡ ꯃꯪꯒꯣꯜꯒꯁꯦ ꯇꯩꯃꯟꯗꯗꯅ. ꯅꯨꯄꯥ ꯀꯣꯏꯅꯤꯗꯤ ꯈꯪꯉꯤ, ꯃꯌꯨꯝ ꯅꯥꯜꯍꯟꯅꯤꯗꯤ ꯈꯪꯗꯦꯅꯦ. ꯈꯔ ꯂꯩꯔꯕꯗꯤ ꯃꯁꯥꯒꯁꯦ ꯏꯁꯪ ꯀꯥꯔꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ." ꯁꯅꯥꯅꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯈꯨꯝꯂꯛꯏ ꯎꯁꯤꯠꯇꯅ, "ꯂꯩꯁꯥꯕꯤ ꯑꯩꯈꯛ ꯂꯩꯕ ꯌꯨꯝꯂꯣ ꯁꯤꯕꯣ? ꯌꯨꯝꯁꯤ ꯂꯩꯔꯤꯁꯦ ꯏꯃꯥꯒ ꯑꯩꯒꯅꯤ. ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯄꯨꯝꯕ ꯇꯧꯍꯟꯗꯣꯏꯒꯤ ꯍꯣꯠꯅꯕ, ꯑꯗꯨꯗꯅꯦ ꯑꯩꯅ ꯁꯨꯛꯇꯧ ꯇꯧꯅꯤꯡꯗꯕ ꯊꯕꯛꯇꯣ ꯈꯪꯂꯕ?" "ꯍꯥꯏ ꯆꯤꯡꯒꯟꯕꯤ, ꯅꯪ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯍꯦ, ꯑꯩꯅ ꯅꯆꯤꯟ ꯈꯨꯝꯕꯅ ꯀꯜꯂꯤꯕ ꯊꯕꯛ ꯑꯃ ꯇꯧꯕꯗꯗꯤ ꯅꯃꯤꯠꯇꯨꯗ ꯈꯨꯗꯣꯝꯕꯤꯅ ꯆꯥꯛ ꯊꯤꯗꯨꯅ ꯇꯥꯛꯇ꯭ꯔꯤꯈꯩ ꯈꯪꯗꯦꯅꯦ ꯇꯧꯔꯤꯕ." "ꯍꯣꯏ, ꯏꯃꯥꯅ ꯇꯥꯛꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ. ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯈꯪꯗꯧꯕ. ꯏꯇꯥ ꯊꯥꯗꯣꯏꯁꯨ ꯃꯃꯥꯅ ꯃꯦꯠꯇꯅ ꯇꯥꯛꯄꯤꯕꯅꯤꯅ ꯈꯪꯗꯕ ꯑꯃꯠꯇꯒ ꯂꯩꯇꯦ. ꯅꯁꯥꯅ ꯈꯪꯗ꯭ꯔꯣ? ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯃꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯋꯦ, ꯅꯪꯗꯤ ꯂꯧꯗꯤꯌꯦ, ꯈꯪꯂꯕ꯭ꯔꯥ?" "ꯈꯪꯗ꯭ꯔꯦ, ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯦ." "ꯏꯍꯅꯦꯛ ꯍꯅꯨꯈꯩ, ꯑꯁꯨꯛ ꯏꯁꯧ ꯂꯥꯡꯕ ꯀꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ. ꯃꯥꯅ ꯇꯩꯔꯤꯁꯨ ꯌꯥꯕ ꯋꯥꯏꯁꯤꯕꯨ ꯆꯕꯦꯡ ꯑꯃꯨꯛ ꯉꯥꯡꯉꯦ ꯍꯩꯋꯥꯠ, ꯇꯥꯟꯗ꯭ꯔꯥ ꯈꯪꯗꯦ." "ꯍꯥꯏ, ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯐꯕ ꯃꯥꯟꯗꯦ. ꯃꯗꯨ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯀꯣ. ꯁꯦꯜ ꯄꯥꯏꯔꯁꯨ ꯌꯦꯡꯉꯣ, ꯅꯪꯒꯤ ꯅꯇꯥ ꯊꯥꯗꯣꯏꯗꯤ ꯀꯌꯥꯗ ꯅꯨꯄా ꯈꯟꯕ ꯍꯩꯔꯤꯅꯣ, ꯑꯐꯕ ꯑꯃ ꯈꯜꯂꯤꯗꯣ." "ꯍꯣ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯏꯇꯥ ꯊꯥꯗꯣꯏꯒꯤ ꯅꯨꯄꯥꯗꯨꯗꯒꯤ ꯑꯩꯒꯤ ꯇꯥ ꯊꯣꯏꯕꯅ ꯁꯥꯊꯤꯅ ꯍꯦꯜꯂꯦ ꯐꯕ. ꯑꯩꯅ ꯍꯥꯏꯔꯤꯈꯩꯁꯨ ꯌꯥꯏꯗꯣ ꯃꯥꯗꯤ." "ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥꯕꯨ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯨꯅꯤ ꯍꯥꯏꯕꯒꯦ? Ngarangsу ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯑꯩꯒꯤ ꯐꯨꯔꯤꯠ ꯐꯖꯕ 3 ꯂꯩꯍꯟꯕꯅꯤ, ꯑꯗꯨꯁꯨ ꯍꯔꯥꯎ ꯑꯗꯨꯝ ꯂꯩꯊꯣꯛꯏ." ꯍꯧꯖꯤꯛꯇ ꯁꯥꯎꯅ ꯉꯥꯡꯂꯝꯕ ꯁꯅꯥꯔꯩꯗꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛ, "ꯍꯩ, ꯑꯗꯨꯗꯤ ꯅꯃꯥ ꯑꯩꯒꯤꯁꯨ ꯐꯨꯔꯤꯠ ꯑꯍꯟꯕ ꯐꯖꯕ ꯑꯃ ꯂꯩꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ, ꯅꯪꯒꯤ ꯂꯩꯔꯤꯉꯩꯗꯨꯗ? ꯑꯩꯁꯨ ꯆꯥꯎꯊꯣꯛꯆꯅꯤꯗꯅ. ꯏꯌꯥꯅꯨꯄꯥ ꯑꯣꯏꯒꯗꯕ ꯃꯍꯥꯛꯅꯅꯦ ꯃꯅꯦꯝ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯍꯟꯕ ꯐꯖꯕ ꯑꯃ ꯂꯩꯔꯛꯏ ꯍꯥꯏꯗꯅ ꯈꯨꯜ ꯑꯁꯤꯗ." ꯁꯅꯥꯅꯨ ꯃꯃꯥꯗ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯒ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ ꯀꯣꯏꯔꯤꯔꯣ ꯃꯥꯅ? ꯑꯩ ꯀꯣꯏꯔꯤꯔꯣ?" ꯁꯅꯥꯔꯩ ꯃꯥꯁꯨ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯂꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯩ, ꯅꯃꯥꯏ ꯑꯣꯏꯖꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ. ꯑꯣꯏꯅꯤꯡꯗ꯭ꯔꯒ ꯇꯣꯛꯆꯧ ꯀꯩꯅꯣ. ꯆꯠꯊꯣꯛꯑꯗ ꯋꯥꯏ ꯇꯩꯒꯦ ꯑꯩ." "ꯇꯩꯌꯨ ꯀꯩꯅꯣ." ꯐꯦꯠ लाउदुन संखी अमुक सनानु खोमई अमदी थादोई खुलगी अरोइबे सरुक्ता हौरिबा खोंनांग पामी मखोंग अदुदा फमदुना वरी सानरी मखोइना लैरिबा मफम अदुदगी खरा लापतकना उमंगलोम थांगबा असुकपा दोमदना सनानु अमदी थोइबसु वरी सानरी थोइबदे असेंगबा तांजा ngaइदु लैरिबनी सनानुगी सनानु मादी खंगजबा नति थोइबना मागी असेंगबा तांजा ngaइदुना लैरि हाइबसी थोइबा सनानुदा हायनदबा मियेंग अमा येंगलदुना नोफेट अमुसु तौसिनदुना सनानुगी मखुत पाइदुन हाइरई सनानु अइदी नंगसि याम नुक्सी नंगदी अइबु नुक्सीदब्रो सनानु नोक्लदुना कुमलई ताथोइबा अइबा याम नुक्सीरगा करिगी अइना ताथोइबबु नुक्सीरोइदुरिबनो अइसु याम नुक्सीबा जानि खंगब्रा ताथोइबा नंगसे अदुदी अइ वामाइगे नयागद्रा सनानु थोइबदा इरांग पुबा मिनोक अमा नोक्लदुना येंगलगा हंगलई करी वाना ताथोइबा याम नुबु वादी
ꯑꯩ ꯌꯥꯕ ꯉꯝꯈꯤꯔꯣꯏꯀꯣ ꯊꯣꯏꯕ ꯇꯞꯅ ꯁꯣꯟꯈꯤ ꯍꯥꯏꯔꯣꯏꯒꯦꯗ ꯉꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕ ꯑꯃꯗ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏꯅꯤꯈꯛ ꯎꯅꯕ ꯅꯨꯃꯤꯠ ꯑꯃꯗ ꯊꯣꯏꯕꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯊꯣꯏꯕꯗ ꯈꯔ ꯍꯦꯟꯅ ꯉꯥꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯅꯥꯅꯨꯅ ꯊꯣꯏꯕ ꯀꯔꯤ ꯇꯧꯔꯕꯒꯦ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯗꯤ ꯑꯩꯗꯤ ꯇꯥꯔꯒꯦꯅ ꯉꯥꯏ ꯂꯩꯔꯒ ꯍꯥꯏꯔꯛꯎꯕꯁꯤ ꯑꯩ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦꯕ ꯊꯣꯏꯕꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯀꯩꯅꯣꯅꯤ ꯁꯅꯥꯅꯨ ꯅꯣꯡꯃ ꯍꯥꯏꯔꯒꯦ ꯋꯥꯗꯣ ꯀꯔꯤꯒꯤꯅꯣ ꯊꯣꯏꯕ ꯉꯁꯤ ꯍꯥꯏꯌꯣꯕ ꯁꯤ ꯑꯩ ꯇꯥꯅꯤꯡꯕꯅ ꯉꯥꯏ ꯉꯝꯗ꯭ꯔꯦꯕ ꯊꯣꯏꯕ ꯍꯥꯏꯌꯣꯕ ꯈꯔ ꯍꯦꯟꯅ ꯀꯦꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯅꯨꯅ ꯊꯣꯏꯕ ꯃꯁꯥꯗꯨ ꯐꯥꯊꯖꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯛꯁꯤꯟꯅꯗꯨꯅ ꯁꯅꯥꯅꯨ ꯅꯣꯡꯃ ꯐꯖꯅ ꯍꯥꯏꯔꯒꯦ ꯍꯥꯏꯕ ꯅꯪ ꯑꯩ ꯈꯛꯇ ꯎꯅꯕ ꯅꯨꯃꯤꯠꯇ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯊꯣꯏꯕ ꯊꯥꯗꯣꯏ ꯈꯣꯃꯩꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯩꯊꯣꯔꯛꯄꯗ ꯎꯔꯛꯏ ꯃꯤꯅ ꯌꯦꯡꯕꯗ ꯍꯪꯒꯣꯏꯕ ꯐꯥꯎꯒꯗꯕ ꯃꯑꯣꯡꯗ ꯃꯇꯥ ꯁꯅꯥꯅꯨ ꯑꯃꯗꯤ ꯊꯣꯏꯕꯅ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯈꯣꯃꯩ ꯃꯥꯁꯨ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ ꯊꯥꯗꯣꯏꯗ ꯊꯥꯗꯣꯏ ꯏꯆꯜ ꯁꯅꯥꯅꯨꯁꯦ ꯏꯇꯥꯎ ꯊꯣꯏꯕꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯅꯕ ꯅꯪꯅ ꯈꯔ ꯍꯥꯏꯌꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄ ꯌꯥꯏ ꯊꯥꯗꯣꯏ ꯉꯛꯅ ꯈꯣꯃꯩꯗ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯈꯣꯃꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯈꯣꯃꯩ ꯃꯃꯥꯡꯊꯛꯇ ꯊꯣꯏꯕꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯂꯤꯊꯣꯛꯂꯝꯃꯤ ꯊꯥꯗꯣꯏ ꯋꯥꯔꯤꯗꯨ ꯇꯥꯔ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ ꯈꯣꯃꯩ ꯑꯩ ꯑꯊꯨꯕꯗ ꯏꯇꯥꯗ ꯍꯥꯏꯅꯕ ꯇꯧꯒꯦ ꯑꯗꯣ ꯈꯣꯃꯩ ꯅꯪꯗꯤ ꯊꯣꯏꯕꯒꯨꯝ ꯈꯣꯃꯩ ꯊꯥꯗꯣꯏꯒꯤ ꯆꯤꯡꯅꯕ ꯃꯥꯟꯕꯗꯨꯗ ꯁꯦꯡꯗꯣꯔꯛꯏ ꯊꯥꯗꯣꯏ ꯑꯩꯗꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃꯇꯁꯨ ꯀꯣꯏꯔꯛꯇꯦ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯅꯤ ꯑꯩꯗꯤ ꯈꯪꯅꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯃꯁꯥ ꯁꯣꯛꯀꯗꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩ ꯏꯇꯥꯗ ꯍꯥꯏꯅꯕ ꯇꯧꯒꯦ ꯊꯣꯏꯕꯒꯤ ꯋꯥꯁꯦ ꯈꯣꯃꯩ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏꯒꯅꯨꯀꯣ ꯏꯇꯥꯎ ꯊꯣꯏꯕꯅ ꯈꯪꯂꯗꯤ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯈꯤꯅꯤ ꯍꯣꯏ ꯈꯣꯃꯩ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯀꯧꯔꯒꯦꯀꯣ ꯏꯇꯥꯎ ꯊꯣꯏꯕꯁꯦ ꯍꯣꯏ ꯈꯣꯃꯩ ꯍꯣꯏ ꯏꯇꯥꯎ ꯊꯣꯏꯕ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈꯤꯗꯧꯔꯦ ꯌꯨꯝꯁꯨ ꯂꯥꯞꯄꯅꯤꯅ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯅ ꯍꯣꯏ ꯏꯇꯥꯎ ꯈꯣꯃꯩ ꯂꯥꯛꯑꯒꯦ ꯈꯔ ꯇꯞꯊꯔꯒ ꯑꯃꯨꯛ ꯍꯥꯏ ꯇꯥꯟꯖꯥꯝꯇꯦꯛ ꯐꯪꯍꯟꯗꯦꯗꯀꯣ ꯉꯁꯤꯗꯤ ꯅꯣꯡꯃ ꯃꯇꯝ ꯆꯥꯕ ꯑꯃꯗ ꯊꯥꯗꯣꯏꯅ ꯃꯇꯥ ꯁꯅꯥꯅꯨꯗ ꯊꯣꯏꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯅꯨ ꯃꯥꯗꯤ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯊꯥꯖꯕꯒꯤ ꯃꯍꯨꯠ ꯊꯥꯗꯣꯏꯅ ꯊꯣꯏꯕꯕꯨ ꯀꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯁꯥꯎꯟ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯇꯤꯟꯅꯕ ꯂꯣꯏꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯩ ꯆꯠꯂꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯕꯁꯨ ꯑꯩꯕꯨ ꯀꯧꯔꯛꯀꯅꯨ ꯑꯩꯁꯨ ꯅꯪꯕꯨ ꯀꯧꯔꯣꯏ ꯑꯩꯅꯗꯤ ꯅꯪꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯐꯩ ꯈꯟꯗꯨꯅ ꯂꯨꯅ ꯇꯤꯟꯅꯔꯒ ꯅꯪꯅ ꯑꯩꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯗꯤ ꯑꯩ ꯇꯨꯀꯠꯆꯩ ꯊꯨꯏ ꯁꯅꯥꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏꯗ ꯍꯥꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯇꯥꯕꯨ ꯁꯥꯎꯈꯤꯗꯅꯕ ꯊꯦꯝꯖꯔꯛꯏ ꯏꯇꯥ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯏꯇꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯇꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯈꯨꯑꯣ ꯏꯇꯥ ꯊꯥꯗꯣꯏꯅ ꯀꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯅꯥꯅꯨ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯃꯃꯥꯏ ꯎꯞꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯝꯃꯤ ꯃꯇꯥ ꯁꯅꯥꯅꯨꯅ ꯃꯥꯕꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯊꯅꯝꯗꯨꯅ ꯄꯥꯈꯠꯅ ꯊꯥꯗꯣꯏꯒꯤ ꯀꯥꯗ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯥꯅ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯀꯞꯅ ꯀꯞꯅ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯐꯅꯕ ꯏꯁꯥꯅ ꯍꯥꯏꯕꯤꯔꯒ ꯃꯥꯅ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗ ꯏꯆꯥꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯦ ꯈꯜꯂꯤꯕ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯋꯥꯈꯜ ꯐꯔꯦꯁꯦ ꯃꯥꯅ ꯅꯪꯒ ꯇꯤꯟꯅꯕ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯪꯒꯤꯁꯨ ꯅꯇꯥ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯒꯅꯦ ꯅꯨꯡꯉꯥꯏ ꯂꯩꯊꯣꯛꯁꯤ ꯃꯥꯁꯨ ꯅꯣꯡꯃ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤꯌꯦ ꯏꯃꯥ ꯏꯇꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯈꯤꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅꯗꯤ ꯃꯥꯒꯤ ꯐꯅꯕ ꯁꯣꯏꯗꯅꯕ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯗꯨꯅ ꯁꯥꯎꯖꯤꯜꯂꯛꯄꯗꯣ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯦꯟꯅ ꯀꯞꯈꯠꯂꯛꯂꯝꯃꯤ ꯊꯥꯗꯣꯏ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯗꯨꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯀꯞꯀꯗꯧ ꯁꯔꯨꯛꯅꯦ ꯀꯞꯇꯕꯤꯗ ꯏꯃꯥꯅ ꯂꯧꯗꯨꯅ ꯂꯩꯌꯨ ꯍꯣꯏ ꯏꯃꯥ ꯅꯣꯡꯃ ꯊꯝꯕꯥꯜ ꯇꯣꯝꯕꯤꯅ ꯊꯥꯡꯖꯤꯡ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯊꯥꯡꯖꯤꯡ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯁꯅꯥꯔꯩꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯁꯅꯥꯔꯩ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ
ꯏꯆꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯒ ꯊꯦꯡꯅꯕꯁꯦ ꯑꯩ ꯏꯆꯦꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯩꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯁꯅꯥꯔꯩ ꯅꯪꯅ ꯏꯆꯦꯗ ꯍꯥꯏꯒꯦ ꯈꯜꯂꯤꯕꯣ ꯏꯆꯦ ꯑꯇꯩ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤꯗꯣ ꯈꯔ ꯋꯥꯔꯛ ꯏꯆꯦꯅ ꯋꯥꯔꯛ ꯆꯦꯠꯄꯤ ꯁꯥꯗꯅ ꯇꯥꯛꯂꯤ ꯃꯌꯥꯝ ꯑꯗꯨꯒꯅꯦ ꯅꯆꯥꯅꯨꯄꯤꯗꯨꯅ ꯂꯧꯗ꯭ꯔꯤꯗꯨꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ ꯈꯨꯜ ꯑꯁꯤꯗ ꯃꯆꯥ ꯋꯥꯔꯛꯄꯗ ꯃꯃꯤꯡ ꯆꯠꯂꯒ ꯅꯆꯥꯅꯨꯄꯤꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯃꯨꯟꯗꯧꯒꯤ ꯇꯧꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥ ꯁꯣꯛꯂꯛꯄꯗꯨꯗ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯁꯥꯎꯅ ꯋꯥ ꯉꯥꯡꯗꯕꯗꯨ ꯁꯥꯎꯅ ꯉꯥꯡꯂꯛꯂꯝꯃꯤ ꯉꯁꯤꯗꯤ ꯁꯅꯥꯔꯩꯗ ꯏꯅꯥꯎ ꯁꯅꯥꯔꯩ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯣ ꯅꯆꯥꯅꯨꯄꯤꯒꯤ ꯐꯅꯅꯕꯅꯤ ꯆꯦꯛꯁꯤꯟꯅ ꯂꯣꯏꯅꯧ ꯍꯥꯏꯕꯅꯤ ꯅꯆꯥꯅꯨꯄꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯃꯥꯅ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯅꯦ ꯀꯧꯕꯤꯔꯕ꯭ꯔꯥ ꯏꯆꯦ ꯍꯩ ꯁꯅꯥꯔꯩ ꯇꯤꯟꯅꯔꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯐꯠꯂꯝꯂꯣꯏ ꯍꯥꯏꯕꯗꯨꯁꯨ ꯂꯥꯟꯒꯅꯤꯀꯣ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯖꯔꯦ ꯅꯃꯥ ꯅꯆꯥ ꯆꯪꯗꯅ ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯣ ꯀꯜꯂꯛꯂꯤꯕ ꯋꯥ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯂꯨꯗꯦꯅꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯁꯅꯥꯔꯩꯅ ꯅꯄꯜ ꯇꯧꯗꯨꯅ ꯉꯥꯡꯗꯨ ꯂꯩꯕꯗꯨꯗ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯔꯩ ꯆꯠꯈ꯭ꯔꯤꯕ ꯊꯝꯕꯥꯜ ꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯍꯧꯗꯨꯅ ꯂꯩꯍꯧꯋꯤ ꯎꯁꯤꯠꯇꯅ ꯏꯆꯥꯅꯨꯄꯤꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯀꯣꯏꯕꯁꯤꯗ ꯀꯜꯂꯛꯂꯤꯔ ꯈꯪꯗꯦꯅꯦ ꯃꯁꯛꯁꯤꯡꯁꯤꯒ ꯐꯪꯁꯨ ꯐꯪꯂꯣꯏꯗꯕꯗ ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯂꯩꯔꯨꯕ ꯃꯧ ꯑꯃꯅ ꯁꯅꯥꯔꯩꯅ ꯃꯊꯟꯇ ꯉꯥꯡꯉꯥꯡꯅ ꯂꯥꯛꯄꯗꯨꯗ ꯍꯪꯂꯛꯂꯝꯃꯤ ꯏꯆꯦ ꯁꯅꯥꯔꯩ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯅꯊꯟꯇ ꯉꯥꯡꯉꯥꯡꯗ ꯂꯥꯛꯂꯤꯕꯗꯨꯕꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦꯕ ꯍꯣꯏ ꯏꯕꯦꯝꯃ ꯀꯔꯤꯕꯨ ꯑꯣꯏꯔꯨꯅꯤꯒꯦ ꯏꯆꯥꯅꯨꯄꯤꯗ ꯀꯜꯂꯛꯄꯒꯤꯅꯤꯗꯅ ꯃꯧ ꯅꯍꯥꯗꯨꯁꯨ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯈꯪꯕꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯃꯥꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯇꯞꯅ ꯍꯪꯂꯛꯏ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯏꯃꯥ ꯁꯥꯎꯅ ꯆꯪꯂꯛꯏꯗꯦ ꯀꯔꯤ ꯑꯣꯏꯔꯨꯅꯤ ꯍꯥꯏꯕꯒꯦ ꯃꯥꯒꯤ ꯁꯅꯥꯔꯩ ꯍꯥꯏꯕꯤ ꯃꯆꯥ ꯋꯥꯔꯛꯀꯅꯤ ꯈꯪꯗꯕꯤꯗꯨꯅ ꯏꯆꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯈꯪꯅꯕ ꯅꯨꯄꯥꯗ ꯀꯜꯂꯛꯏ ꯁꯤꯅꯤꯗꯅ ꯏꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯁꯦ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯅꯣꯡꯃ ꯇꯥꯟꯖꯥ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯁꯅꯥꯅꯨ ꯑꯃꯗꯤ ꯊꯣꯏꯕ ꯎꯅꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯏꯕꯅ ꯁꯅꯥꯅꯨꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯔꯝꯃꯤ ꯁꯅꯥꯅꯨ ꯀꯞꯂꯗꯨꯅ ꯊꯣꯏꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯊꯣꯏꯕ ꯍꯩꯅꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯁꯅꯥꯅꯨ ꯁꯤꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ ꯅꯨꯡꯁꯤꯅꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯍꯥꯏꯕꯗꯨꯅꯤ ꯊꯣꯏꯕ ꯃꯗꯨ ꯐꯟꯗꯣꯛꯑꯣꯏꯗꯨꯅꯁꯨ ꯑꯩ ꯉꯁꯤ ꯌꯨꯝ ꯊꯟꯖꯤꯟꯕ ꯉꯝꯃꯔꯣꯏ ꯊꯣꯏꯕ ꯇꯧꯁꯤꯟꯅꯔꯛꯏ ꯑꯄꯪꯕꯤ ꯑꯗꯨꯈꯛꯀꯤꯕꯨ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯅꯣ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ ꯊꯣꯏꯕ ꯑꯩ ꯑꯇꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯩ ꯉꯁꯤ ꯌꯨꯝ ꯊꯟꯖꯤꯟꯕ ꯉꯝꯂꯔꯣꯏ ꯑꯁ ꯁꯅꯥꯅꯣ ꯅꯪ ꯁꯤꯗꯤ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯪꯁꯤ ꯑꯁꯤꯡꯃꯤ ꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯄꯥꯡꯂꯝꯃꯦꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯆꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯕ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪ ꯑꯩ ꯀꯥꯏꯅꯗꯅꯕ ꯍꯦꯟꯅ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯕꯅꯤ ꯆꯦꯟꯁꯦ ꯍꯥꯏꯔꯁꯨ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯆꯦꯟꯁꯦꯕ ꯁꯅꯥꯅꯨ ꯃꯥꯁꯨ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯊꯥꯖꯔꯗꯨꯅ ꯃꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯊꯣꯏꯕ ꯂꯥꯛꯂꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯦ ꯌꯥꯝꯅꯁꯨ ꯐꯩ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯅ ꯆꯦꯜꯂꯁꯤ ꯍꯣꯏ ꯅꯪꯅ ꯐꯩ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯆꯦꯜꯂꯁꯤ ꯑꯗꯨꯗꯤ ꯊꯣꯏꯕ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯊꯣꯏꯕ ꯁꯅꯥꯅꯨ ꯆꯠꯈꯤꯕꯒ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯈꯜꯍꯧꯏ ꯉꯁꯤꯅ ꯑꯔꯣꯏꯕꯅꯤ ꯅꯪꯒꯩ ꯎꯅꯕ ꯑꯄꯪꯕꯤ ꯁꯅꯥꯅꯨ ꯊꯣꯏꯕꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯅꯪꯁꯨ ꯉꯁꯤ ꯊꯨꯔꯦꯗꯣ ꯑꯩꯗꯤ ꯆꯠꯂꯗꯤ ꯍꯌꯦꯡ ꯅꯈꯣꯏꯅ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯑꯗꯨꯒ ꯅꯪꯅ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤꯅ ꯍꯜꯂꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯁꯥꯎꯅ ꯆꯩꯔꯛꯏ ꯍꯩ ꯀꯔꯤꯅꯣ ꯅꯁꯝ ꯅꯅꯥꯒꯗꯨꯅ ꯏꯐꯥ ꯐꯥꯔꯒ ꯅꯐꯤꯒꯗꯨꯅ ꯏꯀꯣꯝ ꯀꯣꯝꯈꯩ ꯂꯥꯛꯂꯤꯕꯗꯨꯅ ꯁꯅꯥꯅꯨ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ ꯏꯃꯥ ꯁꯤꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯔꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ ꯍꯩ ꯅꯪ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯆꯨꯝꯂꯕ꯭ꯔꯥ ꯁꯦꯡꯅ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ ꯁꯅꯥꯅꯨ ꯃꯃꯥꯅ ꯄꯥꯈꯠꯅ ꯍꯪꯂꯛꯂꯤꯕ ꯋꯥꯒꯗꯨ ꯊꯋꯥ ꯁꯥꯗꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯆꯨꯝꯂꯝꯃꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯃꯥꯜꯂꯤꯗꯣ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯦꯟꯈ꯭ꯔꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯅꯥꯅꯨ ꯃꯃꯥ ꯁꯅꯥꯔꯩꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯁꯤꯗ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯔꯝꯃꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯁꯅꯥꯅꯨ ꯉꯟꯇꯥꯅ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯊꯣꯔꯛꯂꯒ
ꯃꯈꯣꯏꯅ ꯍꯦꯛ ꯎꯟꯅꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯊꯣꯏꯕꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗ ꯀꯞꯂꯤ ꯀꯞꯂꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯏꯁꯧ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯎꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯝꯃꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯍꯥ ꯆꯦꯜꯂꯅꯤꯗꯣ ꯂꯥꯛꯄꯤꯔꯕ꯭ꯔꯣ ꯍꯥ ꯍꯧꯖꯤꯛꯇꯤ ꯑꯄꯪꯕ ꯇꯥꯍꯧꯔꯝꯃꯅꯤꯅꯦ ꯅꯊꯟꯇ ꯁꯅꯥꯅꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯃꯅꯥꯗꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯒ ꯂꯥꯎꯔꯛꯏ ꯌꯥꯔꯦ ꯑꯩ ꯀꯔꯤꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯏꯅꯥ ꯑꯁꯤꯅ ꯑꯩ ꯏꯊꯟꯗ ꯑꯃꯨꯛꯇꯗꯤ ꯇꯨꯃꯤꯟꯅ ꯆꯤꯛ ꯂꯩꯖꯒꯦ ꯑꯩ ꯄꯦꯜꯂꯤ ꯊꯃꯣꯏ ꯆꯦꯔ ꯅꯨꯡꯁꯤꯕꯒ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯁꯅꯥꯔꯩ ꯃꯥꯁꯨ ꯁꯥꯎꯅꯤꯡꯅ ꯍꯥꯏꯍꯧꯏ ꯅꯨꯡꯁꯤꯅꯔꯤꯅꯤ ꯍꯥꯏꯗꯅ ꯃꯁꯥꯒꯤ ꯏꯖꯠ ꯄꯤꯊꯣꯛꯇꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯨꯄꯥꯗꯨꯁꯨ ꯂꯣꯠꯈ꯭ꯔꯦꯗꯅ ꯁꯤꯒꯨꯝꯕꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯗꯅ ꯀꯅꯥꯒꯤ ꯃꯆꯥꯅ ꯇꯧꯅꯤ ꯍꯥꯏꯕꯒꯦ ꯍꯞꯇꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯅꯤ ꯉꯁꯤꯗꯤ ꯁꯅꯥꯅꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯨꯍꯧ ꯍꯧꯒꯠꯂꯛꯂꯝꯃꯤ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯂ ꯂꯦꯞꯇꯨꯅ ꯂꯥꯛꯊꯔꯛꯏ ꯍꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝ ꯊꯝꯕꯤ ꯍꯧꯒꯠꯂꯣ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯪ ꯑꯃ ꯅꯨꯄꯥꯗꯨ ꯀꯣꯏꯔꯝꯗꯥꯏꯗꯅ ꯐꯪꯖꯗ ꯈꯨꯀꯣꯏ ꯀꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯕꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕꯤꯒ ꯇꯧꯔꯗꯅ ꯍꯩ ꯃꯗꯨ ꯑꯩ ꯌꯥꯅꯤꯡꯗꯦꯀꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯍꯧꯒꯠꯂꯣ ꯁꯠ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯨꯡꯉꯥꯏ ꯏꯆꯥ ꯃꯔꯝ ꯃꯣꯛꯄꯤ ꯂꯝꯆꯠ ꯐꯖꯕꯤ ꯄꯣꯛꯂꯨꯗꯅ ꯏꯃꯥꯏꯁꯦ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯏꯁꯦ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯦ ꯍꯩ ꯁꯅꯥꯅꯨ ꯍꯧꯒꯠꯂꯧꯅꯦ ꯅꯪꯕꯣ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯥ ꯍꯥ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯂꯛꯇꯕ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯕꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯊꯪꯅꯕꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯀꯧꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯀꯥꯎꯈꯥꯏꯍꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯅꯨꯗꯤ ꯃꯥꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯅꯥꯅꯨꯕꯨ ꯂꯧꯊꯗꯨꯅ ꯊꯅꯝꯃꯤ ꯁꯅꯥꯔꯩ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯄꯦꯟꯗꯅ ꯍꯥꯏꯖꯔꯝꯃꯤ 이마기 사나노 이마디 망자레다고 이마디 망자레다고 이마는 와락 잘라오나보다 가시니 아이기 이사세 리엠도 망레다고 이마기 사나노 와락 셋비 이세 탐방도 없는 마사도 비타도이니 부마그 야하다 농아이니 민나리바 아이나 이사나 하이바 따우바 타바코딩데 야하도나 딸락바나 가시니 ꯑꯩꯒꯤ ꯏꯆꯥ ꯃꯥꯡꯖꯔꯦ ꯑꯩꯒꯤ ꯏꯆꯥ ꯃꯥꯡꯖꯔꯦ ꯈꯨꯜꯒꯤ ꯃꯧꯅꯍꯥ ꯈꯔꯅ ꯁꯅꯥꯔꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯃꯥꯗꯤ ꯃꯆꯤꯟꯗ ꯄꯦꯟꯗꯅꯗꯨꯃꯛ ꯀꯞꯂꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯩꯕꯥꯛ ꯃꯆꯥ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯝꯒꯗꯕꯗꯤ ꯅꯨꯡꯁꯤꯅꯕꯗ ꯅꯁꯥꯒꯤ ꯏꯖꯠ ꯄꯤꯊꯣꯛꯀꯅꯨꯀꯣ ꯅꯁꯥꯒꯤ ꯏꯖꯠꯇꯣ ꯃꯃꯜ ꯂꯩꯇꯅ ꯄꯤꯊꯣꯛꯅꯕꯅ ꯉꯁꯤꯗꯤ ꯃꯃꯥ ꯑꯩꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛꯁꯨ ꯈꯨꯝꯂꯦ ꯏꯆꯥꯁꯨ ꯃꯥꯡꯂꯦ ꯏꯖꯠꯁꯨ ꯃꯥꯡꯂꯦ ꯏꯆꯥꯅꯁꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯗꯦ ꯃꯃꯥ ꯑꯩꯅꯁꯨ ꯍꯪꯈꯤꯗꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥ ꯃꯥꯡꯖꯔꯦ ꯑꯩꯗꯤ ꯏꯆꯥ ꯃꯥꯡꯖꯔꯦ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯃꯥ ꯃꯆꯥꯁꯨ ꯁꯅꯥꯅꯨꯒꯤ ꯄꯥꯎ ꯇꯥꯔꯕꯅ ꯁꯅꯥꯔꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯅꯥꯔꯩꯕꯨ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯃꯥꯗꯤ ꯊꯝꯕꯥꯜ ꯇꯣꯝꯕꯤ ꯑꯃꯗꯤ ꯊꯥꯗꯣꯏ ꯎꯕꯗ ꯍꯦꯟꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯊꯦꯝꯖꯤꯟꯕ ꯌꯥꯗꯅ ꯑꯗꯨꯃꯛ